ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯂꯂꯩꯃ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯗꯨꯅ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯍꯤꯖꯥꯎ ꯇꯣꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯃꯟꯕꯗꯒꯤ ꯍꯤꯖꯥꯎ ꯇꯦꯛꯇꯨꯅ ꯏꯁꯤꯡ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯝꯊꯗꯨꯅ ꯁꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯅꯤꯡꯊꯧꯒꯤ ꯃꯆꯜꯅꯨꯄꯤ ꯃꯥꯙꯕꯤꯅ ꯃꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯅꯈꯤ꯫ ꯂꯤꯟꯊꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯦꯅ ꯀꯣꯅꯨꯡꯗ ꯊꯝꯂꯝꯗꯦ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯩ ꯇꯝꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯙꯕꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗꯒꯤ ꯃꯅꯤꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ꯫ ꯁꯨꯞꯅꯇꯒꯤ ꯑꯆꯝꯕ ꯎꯠ ꯃꯆꯨ ꯉꯥꯛꯇꯅ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯎꯠ ꯃꯆꯨ ꯈꯛꯇꯅ ꯇꯨꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯆꯨꯒꯤ ꯑꯃꯠꯇ ꯐꯤꯔꯣꯜ ꯇꯨꯗꯨꯅ ꯁꯦꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯇꯧꯗꯕ, ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ꯫ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯈꯣꯏꯅ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯀꯗꯕ ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯈꯛꯇꯗ ꯁꯦꯠꯀꯗꯕꯅꯤ꯫ ꯉꯁꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯗꯣꯛꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯏꯁꯥ, ꯐꯤꯔꯣꯜ ꯇꯨꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯎꯠ ꯃꯆꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯆꯨꯒꯤ ꯐꯤ ꯈꯨꯗꯤꯡꯃꯛ ꯈꯨꯝꯀꯠꯇꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯥꯙꯕꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯛꯄꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯂꯥꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯤ ꯍꯟꯊꯕ ꯂꯥꯏꯔꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯄꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯄꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯀꯤꯕꯅ ꯌꯥꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯅ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯅꯦꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯩꯕꯤ ꯉꯥꯡꯕꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯦꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯆꯦꯒ ꯃꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯥꯏꯅꯈꯤ꯫ ꯅꯣꯡꯃꯇ ꯎꯅꯍꯜꯂꯝꯗꯦ, ꯃꯆꯦꯅ ꯂꯥꯞꯅ ꯊꯝꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯃꯅꯦꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯅꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯟꯕ ꯃꯆꯨꯇꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯀꯣꯅꯨꯡꯗ ꯈꯛꯇ ꯐꯖꯔꯕ ꯃꯆꯨꯅ ꯄꯨꯡꯂꯪ ꯂꯪꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯤꯕꯝꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯎ ꯆꯤꯡꯈꯩ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯝꯂꯤꯕꯅꯣ? ꯀꯥꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯏꯇꯥꯎ, ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯝꯈ꯭ꯔꯕ, ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯛꯄ ꯃꯆꯨꯇꯅ ꯊꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯤꯔꯣꯜꯕꯨꯁꯨ ꯑꯃꯛꯄ ꯃꯆꯨꯇꯅ ꯇꯨꯕ, ꯃꯗꯨ ꯈꯛꯇ ꯁꯦꯠꯍꯟꯕ, ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯆꯠꯅꯕꯤꯅꯣ? ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥ ꯃꯁꯨ ꯈꯛꯇꯅ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯍꯜꯂꯤ, ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯕꯤꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯂꯕꯗꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯕ ꯐꯪꯖꯔꯝꯒꯅꯤꯀꯣ꯫ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯌꯥꯝ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ꯫ ꯅꯣꯡꯃꯗꯤ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯂꯛꯈꯤꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯏꯆꯦ ꯂꯤꯟꯊꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯀꯣꯛꯈꯤꯒꯅꯤ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯦ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯅꯦꯅ ꯁꯤꯟꯗꯨꯅ ꯏꯆꯦꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯅꯕ ꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯇꯥꯎ, ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ꯫ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯛꯀꯅꯤꯌꯦ꯫ ꯏꯇꯥꯎ, ꯉꯔꯥꯡ ꯃꯧ ꯅꯨꯄꯤ ꯑꯃꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯐꯗꯤꯕꯤꯒꯤꯅꯤ ꯍꯥꯏꯅ ꯄꯨꯖꯔꯛꯄ ꯃꯇꯝꯗ ꯅꯦꯅꯦꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯕꯗꯒꯤ ꯃꯧ ꯅꯨꯄꯤ ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ꯫
ꯑꯩꯅ ꯍꯥꯏꯅꯔꯗꯨꯅ ꯃꯧ ꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯖꯕꯗ ꯃꯉꯥꯏꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯏꯇꯥꯎ, ꯃꯔꯝꯒꯤꯗꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯇꯥꯎꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯅꯦꯅꯦꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯒ ꯏꯆꯦꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯏꯆꯦꯒ ꯏꯇꯥꯎꯒꯅ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯌꯥꯝꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯗꯤ ꯅꯠꯇꯦ, ꯅꯦꯅꯦꯅ ꯑꯗꯨꯃꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯕꯤꯌꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯕ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯋꯥꯅꯅꯕ ꯁꯤꯟꯕ ꯑꯁꯤꯗꯤ ꯑꯩ ꯄꯦꯟꯗꯦ꯫ ꯄꯦꯟꯗꯕꯁꯦ ꯁꯨꯝ ꯍꯦꯜꯂꯛꯏ, ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯠꯇ ꯄꯥꯝꯃꯤ꯫ ꯏꯇꯥꯎ, ꯃꯍꯥꯔꯥꯅꯤ ꯀꯤꯕꯅ ꯀꯅꯥꯝꯇꯅ ꯐꯣꯡꯅ ꯊꯣꯛꯂꯛꯎ ꯌꯥꯔꯣꯏ, ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦ, ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯃꯛꯁꯤꯜꯂꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯅꯠꯇꯅ ꯅꯣꯡꯃꯇ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯨ ꯑꯃꯠꯇ ꯍꯪꯕ ꯉꯝꯗꯦ꯫ ꯑꯩꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯕꯨ ꯅꯪꯅ ꯁꯤꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯄꯨꯕꯤꯌꯨ꯫ ꯏꯇꯥꯎ, ꯃꯍꯥꯔꯥꯅꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯗꯤ ꯏꯇꯥꯎ, ꯑꯩꯁꯨ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯏꯇꯥꯎꯅ ꯆꯠꯅꯤꯡꯂꯕꯅꯤꯅ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯃꯍꯥꯔꯥꯅꯤꯒ ꯄꯥꯕꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯕꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯪꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯛꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯀꯣꯜꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯤ꯫ ꯏꯇꯥꯎ, ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤꯗ꯫ ꯏꯇꯥꯎ, ꯏꯁꯣꯔꯅ ꯇꯝꯕꯕꯨ ꯑꯐꯕ ꯑꯣꯏꯔꯛꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯉꯥꯛꯇ ꯇꯝꯕꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯏꯇꯥꯎ, ꯑꯐꯕ ꯃꯤꯒꯤꯁꯨ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯂꯩꯕꯅꯤ, ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ? ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯇꯥꯎ ꯑꯁꯤꯗ ꯇꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯎꯅꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒꯨꯝꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯄꯦꯟꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯁꯤꯡꯅ ꯐꯖꯔꯕ ꯃꯆꯨꯅ ꯐꯤꯖꯣꯜ ꯀꯌꯥ ꯇꯨꯗꯨꯅ ꯁꯦꯠꯆꯕ ꯎꯔꯒ ꯃꯈꯣꯏꯁꯨ ꯁꯦꯠꯆꯅꯤꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤ ꯇꯨꯕ ꯍꯩꯕ ꯏꯕꯣꯍꯜ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯂꯩꯃ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯃꯄꯥꯅ ꯐꯤ ꯇꯨꯕ ꯍꯩꯕꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯩꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯐꯖꯔꯕ ꯃꯑꯣꯡꯗ ꯐꯤꯖꯣꯜ ꯀꯌꯥ ꯇꯨꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯇꯣꯞꯄ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯅ ꯇꯨꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪꯅ ꯑꯃꯟꯕ ꯃꯆꯨꯗ ꯅꯠꯇꯅ ꯑꯇꯩ ꯃꯆꯨꯗ ꯇꯨꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯃꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯁꯦ ꯁꯦꯠꯄ ꯐꯪꯗꯅ ꯇꯣꯛꯂꯗ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯅ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯄ, ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯆꯝꯁꯨ ꯁꯦꯠꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯃꯍꯥꯔꯥꯅꯤꯅ ꯊꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯦ ꯑꯗꯨꯃꯛ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯕꯨꯁꯨ ꯇꯥꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯇꯣꯞꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯃꯒꯨꯟ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯍꯤꯖꯥꯎ ꯇꯣꯡꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯃꯟꯕꯅ ꯍꯤꯖꯥꯎ ꯑꯗꯨ ꯇꯦꯛꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯜꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯠꯇ ꯊꯝꯂꯝꯗꯕ꯭ꯔꯥ? ꯊꯝꯂꯝꯃꯤ, ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯗꯤ ꯄꯥꯕ, ꯃꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯒ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯊꯣꯛꯏ, ꯑꯗꯨꯕꯨ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ
ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯁꯤꯡꯒ ꯄꯨꯟꯅ ꯌꯥꯅꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯦꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯕꯥꯕꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕꯔꯥ? ꯃꯖꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯀꯔꯥꯝ ꯆꯥꯎꯕꯤ ꯃꯅꯦ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯩ ꯇꯝꯍꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯅ ꯀꯣꯅꯨꯡꯗ ꯂꯩꯍꯧꯈꯤ꯫ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯥꯏꯗꯣꯛꯅꯈꯤ꯫ ꯑꯗꯨꯗꯤ ꯕꯥꯕꯥ, ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯄꯥꯏꯔꯒ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯦꯝꯃ, ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯗꯤ ꯃꯅꯦꯒꯤ ꯃꯊꯛꯇ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯅꯦꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯩ꯫ ꯑꯗꯨꯅ ꯃꯥꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯕꯗ ꯈꯪꯏ꯫ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯕꯥꯕꯥ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯕꯨ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯇꯕ? ꯃꯥꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯗ꯫ ꯏꯆꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ? ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ꯫ ꯍꯩꯃ, ꯏꯆꯥ ꯊꯥꯗꯣꯏꯁꯨ ꯂꯥꯛꯏꯗꯅ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ꯫ ꯊꯥꯗꯣꯏ, ꯑꯩꯒ ꯅꯪꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯁꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯔꯤꯗꯣ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯁꯦ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩ ꯈꯛꯇꯅ ꯇꯧꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯂꯩꯃ, ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤ ꯁꯥꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯔꯨꯞ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯣꯟꯅ ꯄꯨꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯂꯩꯃ꯫ ꯍꯣꯏ, ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯂꯛꯀꯅꯤ? ꯑꯗꯨꯅ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯁꯤꯒꯗꯕꯁꯨ ꯂꯩꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯄꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯒ ꯁꯤꯖꯔꯒꯦ ꯑꯩ꯫ ꯃꯗꯨꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯅ ꯊꯥꯒꯠꯁꯟꯅꯔꯒ ꯑꯩꯁꯦ ꯉꯟꯅ ꯂꯥꯟꯈꯤꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯊꯥꯗꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯝꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯦ ꯀꯣꯛꯍꯟꯁꯦ꯫ ꯂꯂꯩꯃ, ꯐꯤꯗꯨꯕꯨꯗꯤ ꯑꯩꯅ ꯉꯝꯅꯅꯕ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯨꯕꯨ ꯐꯤꯗꯨ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯐꯤ ꯑꯗꯨꯅ ꯐꯤꯔꯣꯜ ꯐꯖꯕ ꯇꯨꯔꯕꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯂꯤꯠꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯍꯥꯔꯥꯅꯤꯅ ꯄꯤꯕ ꯌꯥꯊꯪꯕꯨ ꯀꯥꯏꯍꯟꯒꯅꯤ? ꯊꯥꯗꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯐꯤ ꯃꯆꯨ 8ꯇꯨ ꯁꯨꯅ ꯂꯧꯍꯜꯂꯛꯎ꯫ ꯃꯗꯨꯅ ꯃꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯐꯖꯔꯕ ꯃꯆꯨ ꯑꯃ ꯁꯦꯝꯕ ꯉꯝꯒꯅꯤ꯫ ꯐꯔꯦ ꯂꯂꯩꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯕ ꯑꯩ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯣ ꯇꯨꯔꯦꯜꯂꯣꯝꯗ ꯍꯤ ꯂꯥꯟꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯊꯥꯗꯣꯏ, ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯁꯤ ꯊꯕꯛꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯪꯅ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ꯫ ꯆꯠꯁꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯕꯨꯡꯕꯨ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯣ ꯀꯣꯟꯅ ꯍꯥꯏꯔꯒ ꯄꯥꯕꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯐꯤꯔꯣꯜ ꯇꯨꯍꯟꯕꯗꯣ ꯂꯧꯗ꯭ꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯂꯩꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯉꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯩꯉꯥꯜ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯊꯦꯡꯅꯔꯦ꯫ ꯂꯂꯩꯃ,
Nangdi udaba kuire. Aidi nang ngasi thengnaniga thajade. Kuireda marupka thengnakidaba. Leibak ani changnakidabadagi amata unaba phangkidre. Mani hanadi lalol itik tawminaduna kayagi matik nungairamano. Aduga nakhoi leibak asidi amakpa ngakta ngaikre. Aidi nakhoi leibak sida leibada wakhalausinga amata thokadaba mande. Marup nakhoi di phazaraba machu kayana leitingba fizit kaya setuna leiba punsido nungaijaramgani ko. Laleima nangi thamoida ningamdaba ama leiribado aisu khangi. Aduna aisu nangi nateng panglage haiduna laklibani. Nangi apambado hayo. Aina soidana mateng pangge. Marup nangna aigi mateng pangbigi khalabadi. Phi machu amata manadaba machu taret khak iphamda sinabiyo. Laleima adugidi wagano. Aina haying soidana naphamda sinaragi. Phare adudi nakhoi su hankro. Maharani gi manaina ukragadi nakhoi awaphamda tagani. Mani laleima halasi lao. Halasi. Ado marup aina hairibasimadi soihanbirakanu ko. Laleima aina soihalui soidana purakani. Asumna wari sanaba loiraduna laleima amadi thadoisu kana amata khanghan uhanda mayum tamna halaklami. Laleimana atopa leibaki marup aduna magi thajaba manghalloi magi ningba thonghanbirakani haibagi achetpa thajaba amaga loinana leirami. Maharani Madhavi matam chupada fattaba wakhalda khanduna leibi nupini. Nongmata paikhombada tapna ingna wa haikiba leite. Maithongda akibagi masak uttuna hairami. Mana matam chuppagi karamna Maharani oiduna pangani khanduna ta leirami. Mana matam ayamba maibi fattabi kundorega punduna leirami. Abo haujikti linthoisu chawba sare pharagle. Paikhombasu pakhang mapung pharagle. Adubu aidi Maharani gi phamase thadokpa pamde. Maharani ibema leibak asigi Maharani oibada kananabu yetkadawribano. Abo aikhoi tachaugi maja amata leiramdrabadi aigi wakhalase santi phanglamgadabani. Adubu macha ani thanamdabasu aidi ningba pomnama kaihanbadi yaro. Aina linthoibu themduna konung asida lakhandananaba singani. Aduga leibak asigi praja miyambu otpa yaba otkani. Maharani ibema paikhombadi kamdauba. Paikhombadi aigi makhada leibani. Mana ingoda kaidawnungda wa ngangba khak ngamle. Mana ngangdaklabadi mabu naronda hatkinaba pambai sinba tabani. Paikhombadi Maharani ibemada wa amata ngangba ngamde. Aduna manadi karisu yetkadaba made. Yetlaba kanda mabu hatkani. Yelaklabadi hatpa haibase masana tabani. Adugu Maharani ibema maja ibema linthoina konunga sida hek lakpada leibak asigi oiramniba phibam ase ukhrabadi soidana wathoknagadawribani. Aduga mana lakpa numit aduda Maharani gi pham ase mana paikhigadawrabani. Aduna yariba makhaidi ma konungda laktanaba hotnasi. Mani ma konungda suklak hanba yadi. Aduna aina them nauduna aada lehalibani. Ibo aise hayengde linthoigi manakta chatpatai. Aina matam chana chatrabadi mana ai khanghandana konungda lakpa yai. Aduna ai matam chana chattuna magi wakhalbu pilhandaba yadi. Phagani Maharani ibema hayeng chatpada setnanaba phisoldi karamba machugi oigani. Abo aidi achamba machu pamde. Aduna hangama pal machu ayakpado maduna tuba setkani. Inai phitubi singda haibiko. Phagani Maibi amadi Maharani anina linthoibu laktanaba sinarami. Linthoidi mahai tamlibani haiduna athapa leibakta leire. Magi leibak asi karam tawri haiba amata khangjaramde. Adubu magi mopa amadi magi leibakbu nungsidabadi natte. Manena lakpa matamda toina hangjai. Manigi launam chawbi wahai adubu linthoi su thajarami. Linthoi kanada sumagi leibaki maramda haijaningai leiramde. Mopa so yamna uninglami. Mane lakpa ngaiduna mopa ki wari bu tajarami. Nene paikhombadi ana ayek yaude ko. Linthoi paikhomba ana ayek amata yaude. Mahadi konungda maning tawduna yamna nungaina lehawi. Nanga se amata ningsingdra potnida. Nene ipada hek piklingaidagi lapna leinakrabanina mache ego nungsiba phawdrabara.
ꯂꯤꯟꯊꯣꯏ, ꯅꯨꯄꯥ ꯍꯥꯏꯔꯦꯗꯅ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯕꯖꯥꯠ ꯅꯠꯇꯦ. ꯃꯗꯨꯅꯅꯦ ꯅꯪꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯅꯦꯅꯦ, ꯑꯩ ꯀꯣꯅꯨꯡꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ. ꯑꯩꯒꯤ ꯕꯕꯥ ꯏꯃꯥꯅ ꯋꯥꯅ ꯁꯦꯝꯒꯠꯆꯔꯝꯕ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯎꯔꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ. ꯅꯦꯅꯦ, ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ. ꯕꯕꯥ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯁꯨ ꯇꯥꯗꯨꯅ ꯇꯧꯔꯛꯈꯤꯕꯅꯤ. ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ, ꯑꯩꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯃꯤꯃꯛꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯅꯤ ꯃꯥꯅꯤ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛꯅꯤ ꯅꯦꯅꯦꯅ ꯇꯧꯔꯤꯕ. ꯅꯦꯅꯦꯅꯉꯁꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯒ ꯅꯣꯡꯃꯇ ꯇꯧꯕ ꯅꯠꯇꯦ. ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯕ. ꯍꯧꯖꯤꯛꯇꯤ ꯅꯦꯅꯦꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯅ ꯐꯖꯕꯁꯨ ꯍꯦꯜꯂꯦ. ꯅꯦꯅꯦꯕꯨ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ. ꯅꯦꯅꯦ, ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯏꯍꯩ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯇꯧꯔꯛꯑꯒꯦ. ꯂꯤꯟꯊꯣꯏ, ꯅꯪ ꯅꯦꯅꯦ ꯈꯪꯍꯟꯗꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯌꯥꯗꯦꯀꯣ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯩ. ꯃꯗꯨꯅ ꯅꯪ ꯂꯥꯛꯂꯦ ꯈꯪꯈ꯭ꯔꯒꯗꯤ ꯏꯆꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ. ꯑꯗꯨꯅꯅꯦ, ꯅꯪ ꯑꯩ ꯈꯪꯍꯟꯗꯅ ꯂꯥꯛꯄ ꯌꯥꯗꯦꯀꯣ. ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯇꯕ ꯌꯥꯗꯦ. ꯑꯗꯨꯅꯅꯦ, ꯅꯦꯅꯦꯅ ꯅꯪꯕు ꯅꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯍꯟꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ. ꯅꯪ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧ. ꯅꯦꯅꯦꯅ ꯅꯪꯕు ꯃꯇꯝ ꯆꯥꯅ ꯂꯧꯕ ꯂꯥꯛꯀꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯣꯏ ꯅꯦꯅꯦ. ꯃꯥꯙꯕꯤꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯍꯥꯏꯅꯔꯝꯃꯤ. ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯑꯩꯈꯣꯏꯁꯦ ꯐꯣꯡꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ. ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯛ ꯂꯣꯠꯇꯨꯅ ꯆꯠꯄ ꯇꯥꯕꯅꯤ. ꯍꯣꯏ ꯏꯇꯥꯎ, ꯁꯛ ꯂꯣꯠꯇꯨꯅ ꯆꯠꯂꯁꯤ. ꯑꯗꯨ ꯏꯇꯥꯎ, ꯀꯣꯅꯨꯡ ꯑꯁꯤꯗꯗꯤ ꯃꯤꯆꯝꯒꯤ ꯐꯤꯖꯣꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯀꯝꯗꯧꯅꯤ? ꯏꯇꯥꯎ, ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯇꯥꯎꯅ ꯉꯁꯥꯏꯅ ꯄꯨꯖꯔꯛꯂꯦ. ꯁꯤꯅ ꯅꯪ ꯁꯦꯠꯂꯣ, ꯁꯤꯅ ꯑꯩ ꯁꯦꯠꯂꯒꯦ. ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ. ꯑꯁ ꯏꯇꯥꯎ, ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯟꯇ꯭ꯔꯤꯒ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯦꯠꯇꯣꯏꯅꯤꯀꯣ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯔꯝꯈ꯭ꯔꯕꯅꯣ ꯑꯩꯈꯣই ꯄꯥꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕꯁꯦ. ꯅꯪꯅꯗꯤ ꯊꯤ ꯍꯥꯏꯔꯤ. ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯤ ꯑꯗꯨꯗꯅꯤ ꯁꯦꯠꯂꯤꯕ. ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯣ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯆꯩꯅꯥꯗꯣ. ꯐꯔꯦꯁꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯃꯤꯆꯝ ꯁꯥꯔꯒ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯤꯕꯝꯕꯨ ꯌꯦꯡꯂꯝꯃꯤ. ꯏꯇꯥꯎ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ. ꯐꯤꯖꯦꯠꯇ ꯅꯠꯇꯅ ꯆꯥꯅꯅꯕ ꯐꯥꯎꯕ ꯋꯥꯠꯄ ꯃꯥꯜꯂꯤ. ꯏꯇꯥꯎ, ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯍꯥꯏꯗꯕꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯁꯥꯒꯤ ꯂꯧ ꯎꯖꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯀꯌా ꯈꯣꯝꯀꯠꯂꯤ. ꯋꯥꯅ ꯂꯧ ꯎꯖꯕꯗ ꯐꯧ ꯈꯔꯗꯅꯤ ꯊꯝꯕꯤꯔꯝꯂꯤꯕ. ꯑꯇꯩꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯣꯏꯅ ꯄꯨꯈꯠꯄꯤꯈꯤ. ꯃꯁꯤꯅꯤ ꯂꯩꯕꯥꯛ ꯑꯁꯦ ꯋꯥꯕ ꯍꯥꯏꯕꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯤ. ꯏꯇꯥꯎ, ꯑꯩ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯊꯝꯖꯤꯟꯈꯤꯅꯤ. ꯏꯇꯥꯎ, ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯆꯠꯅꯤꯡꯉꯤ. ꯏꯆꯦꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯔꯤꯃꯇ ꯉꯝꯂꯣꯏ. ꯑꯗꯨꯅ ꯏꯇꯥꯎ, ꯅꯪꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯝꯇ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯔꯛꯑꯣ. ꯏꯇꯥꯎ, ꯏꯆꯦꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯦ. ꯁꯨꯞꯅꯇꯒꯤ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯕ ꯃꯥꯏꯕꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯈꯛꯇꯅꯤ ꯈꯪꯂꯤꯕ. ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯗꯨꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯀꯦ. ꯃꯇꯝꯗꯤ ꯈꯔ ꯆꯪꯈꯤꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ. ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯆꯠꯇꯨꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯃꯥꯙꯕꯤꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ? ꯑꯕꯣ, ꯂꯤꯟꯊꯣꯏꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯤꯡꯕꯅ ꯂꯣꯏꯍꯧꯔꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯈꯪꯍꯟꯗꯅ ꯂꯥꯛꯄ ꯊꯣꯛꯂꯒꯗꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯇꯥꯅꯍꯧꯕꯅ ꯐꯒꯅꯤ? ꯃꯍꯥꯔꯥꯅꯤ, ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ. ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯆꯤꯜ ꯃꯄꯥꯎ ꯄꯨꯂꯞ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ. ꯃꯍꯥꯔꯥꯅꯤꯗꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯔꯝꯗꯦ. ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯂꯩꯃ ꯃꯈꯣꯏꯒꯤ ꯐꯤ ꯇꯨꯐꯝ ꯑꯗꯨꯗ ꯐꯤ ꯇꯨꯗꯨꯅ ꯂꯩꯔꯤ. ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯗꯣ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ.
ꯂꯂꯩꯃ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯉꯨ ꯈꯔ ꯊꯨꯅ꯫ ꯍꯣꯏ ꯍꯣꯏ, ꯍꯥꯡꯒꯦ꯫ ꯂꯂꯩꯃꯅ ꯌꯥꯝ ꯊꯨꯅ ꯆꯠꯇꯨꯅ ꯊꯣꯡ ꯍꯥꯡꯂꯝꯃꯤ꯫ ꯁꯦ, ꯇꯨ, ꯅꯪꯅ ꯍꯥꯏꯕ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯗꯨ ꯄꯨꯔꯛꯑꯦ꯫ ꯅꯪꯗꯤ ꯂꯥꯟꯃꯤ ꯀꯨꯝꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯀꯔꯝꯅ ꯄꯨꯔꯛꯏꯕ? ꯃꯗꯨ ꯍꯪꯒꯅꯨ, ꯑꯩꯅꯕꯨ ꯉꯝꯗꯕ ꯂꯩꯕ꯭ꯔꯣ? ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯗꯤꯅꯦ, ꯑꯗꯨꯝ ꯄꯨꯔꯛꯇꯣꯔꯕꯅꯤ꯫ ꯊꯥꯗꯣꯏ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯆꯨ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯉꯁꯤꯗꯤ ꯎꯕ ꯐꯪꯖꯔꯦ꯫ ꯂꯂꯩꯃ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯍꯧꯔꯣ꯫ ꯍꯧꯒꯗꯧꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯂꯩꯃꯒꯤ ꯃꯄꯥꯅꯁꯨ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯂꯩꯃꯅ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯂꯩꯃ, ꯏꯄꯥꯅ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ꯫ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯥꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯐꯤ ꯁꯥꯐꯝꯗ ꯃꯧ ꯅꯨꯄꯤ ꯑꯃ ꯈꯪꯍꯧꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃꯅ ꯅꯨꯄꯤꯗꯨ ꯂꯥꯛꯂꯦ ꯈꯪꯍꯧꯗꯕꯅ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯇꯨꯔꯝꯕꯗꯒꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯃꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯂꯂꯩꯃ, ꯉꯔꯥꯡ ꯑꯩꯅ ꯑꯉꯥꯡꯒꯤ ꯐꯨꯔꯤꯠ ꯑꯃ ꯇꯨꯅꯅꯕ ꯍꯥꯏꯔꯝꯕꯗꯨ ꯂꯣꯏꯔꯕ꯭ꯔꯣ? ꯏꯅꯝꯃ, ꯂꯣꯏꯔꯦꯁꯦ꯫ ꯁꯦꯜꯗꯤ ꯀꯌꯥꯅꯣ? ꯏꯅꯝꯃ, ꯑꯉꯥꯡꯒꯤ ꯐꯨꯔꯤꯠ ꯑꯃꯇꯪ ꯇꯨꯕꯒꯤꯕꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯌꯥꯔꯅꯤꯌꯦ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏ ꯂꯂꯩꯃꯅ ꯐꯖꯔꯕ ꯐꯤ ꯃꯆꯨ ꯑꯃ ꯂꯣꯠꯈꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯊꯤꯟꯊꯗꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯂꯂꯩꯃꯒꯤ ꯐꯤ ꯇꯨꯐꯝꯗ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤ ꯈꯔ ꯃꯥꯅ ꯂꯣꯠꯇꯨꯅ ꯊꯝꯍꯧꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯒꯤ ꯁꯅꯥꯁꯦ ꯈꯔ ꯄꯨꯈ꯭ꯔꯣ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯍꯥꯔꯥꯅꯤ꯫ ꯑꯩꯗꯤ ꯃꯁꯤꯕꯨ ꯄꯥꯝꯖꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯌꯥꯝ ꯊꯨꯅ ꯃꯅꯥꯏ ꯀꯌꯥ ꯊꯥꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯅꯕ ꯁꯤꯟꯅꯈꯤ꯫ ꯊꯥꯗꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯤ ꯇꯨꯐꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯂꯩꯃ, ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯐꯤ ꯇꯨꯐꯝꯂꯣꯝꯗ ꯂꯥꯛꯍꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯤ ꯃꯆꯨ ꯑꯇꯣꯞꯄꯗꯣ ꯂꯩ ꯈꯪꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯪ ꯐꯤꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕꯅꯣ? ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯂꯂꯩꯃ ꯃꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯅ ꯆꯦꯟꯈꯤꯕꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯤ ꯇꯨꯐꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯂꯂꯩꯃꯅ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯍꯥꯊꯨ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯗ ꯁꯨꯖꯤꯟꯗꯨꯅ ꯃꯥꯒꯤ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯂꯂꯩꯃ ꯌꯥꯝ ꯊꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯎꯔꯗꯨꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯂꯩꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯐꯤ ꯃꯆꯨ ꯑꯃꯈꯛꯇꯤ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏꯅ ꯐꯥꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯂꯩꯃ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯃꯄꯥ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯖꯔꯒꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ꯫ ꯑꯩ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯝꯕꯤꯌꯨ꯫ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯒ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯄꯨ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯒ ꯇꯥꯗꯕ ꯃꯈꯩ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯂꯩꯃ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯁꯣꯏꯍꯜꯂꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯝꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯅꯪꯒꯤ ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯍꯥꯏꯕ? ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯇꯁꯦꯡꯅ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯩ ꯃꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗ꯭ꯔꯣ? ꯅꯪꯅ ꯀꯣꯛꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯕ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯁꯥꯎꯕꯤꯔꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯅꯪ ꯃꯍꯥꯔꯥꯅꯤꯒꯤ ꯑꯄꯪꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯔꯥ? ꯃꯍꯥꯔꯥꯅꯤꯅ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯪꯕꯒꯤ ꯅꯪ ꯊꯥꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯅꯤ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯟꯅꯤꯡꯉꯤ꯫ ꯃꯇꯝ ꯁꯥꯡꯂꯕ ꯑꯁꯤꯗꯗꯤ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯐꯕꯤ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ
ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯁꯤ. ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯖꯔꯨꯗ꯭ꯔꯤ. ꯋꯥꯍꯩ ꯑꯀꯟꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ. ꯑꯩꯕꯨ ꯃꯔꯨꯞꯅꯤ ꯈꯟꯕꯤꯌꯨ. ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯁꯣꯝ ꯌꯥꯕꯤꯕ ꯉꯝꯂꯗ꯭ꯔꯥ? ꯑꯩ ꯁꯣꯏꯗꯅ ꯌꯥꯖꯒꯅꯤ. ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯤꯔꯣ. ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯟꯖꯔꯛꯑꯒꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯐꯖꯔꯕ ꯐꯤ ꯇꯨꯅꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯅ ꯐꯤ ꯃꯈꯜ ꯑꯃꯠꯇ ꯇꯨꯖꯒꯅꯤ. ꯃꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯔꯥꯎꯕ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯍꯟꯒꯅꯤ. ꯃꯁꯤꯅ ꯃꯍꯥꯔꯥꯅꯤꯅ ꯅꯍꯥꯟꯃꯈꯩ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯎꯠꯄ ꯉꯝꯒꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯦꯅꯦꯗ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯐꯤ ꯇꯨꯕꯒꯤ ꯃꯤ ꯑꯣꯏꯍꯜꯂꯒꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯁꯤꯟꯅꯔꯒ ꯂꯂꯩꯃꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤ ꯇꯨꯅꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ. ꯂꯂꯩꯃ ꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤ ꯀꯌా ꯑꯃ ꯎꯖꯕ ꯐꯪꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯦꯝꯅꯤꯡꯕ ꯐꯖꯔꯕ ꯃꯑꯣꯡꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯍꯩꯁꯦ ꯎꯕꯗ ꯉꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤꯗꯨ ꯐꯖꯔꯕ ꯑꯅꯧ ꯑꯅꯧꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯀꯌꯥ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯂꯤꯠꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯐꯖꯔꯕ ꯃꯑꯣꯡꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯝꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯐꯤ ꯇꯨꯅꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯣ. ꯅꯪꯅ ꯉꯁꯤ ꯑꯩꯅ ꯇꯨꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯇꯨꯕ ꯌꯥꯔꯣꯏ. ꯑꯩꯒ ꯀꯅꯥ ꯑꯃꯠꯇꯒ ꯃꯥꯟꯅꯍꯟꯕ ꯌꯥꯔꯣꯏ. ꯈꯪꯂꯦꯀꯣ? ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗꯗꯤ ꯑꯩꯗꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯟꯖꯍꯧꯒꯗꯕꯅꯤ. ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ. ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯇꯨꯒꯗꯕꯅꯤ. ꯈꯪꯉꯦꯀꯣ? ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ. ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯤ ꯇꯣꯉꯥꯟꯅ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯁꯦꯠꯅꯗ꯭ꯔꯤꯕ ꯎꯅꯗ꯭ꯔꯕ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃ ꯇꯨꯒꯦ ꯈꯟꯗꯨꯅ ꯁꯦꯝꯕ ꯍꯧꯔꯒ ꯊꯝꯂꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯐꯅꯅꯕ ꯇꯧꯔꯨꯔꯣ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯂꯩꯃ ꯐꯤ ꯇꯨꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯂꯂꯩꯃ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯅ ꯂꯣꯟꯅ ꯋꯥꯔꯤ ꯈꯟꯅꯖꯔꯝꯃꯤ. ꯂꯂꯩꯃ, ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅ ꯐꯕ ꯁꯥꯕꯅꯤ. ꯅꯪ ꯃꯥꯒꯤ ꯋꯥꯍꯩꯗ ꯄꯪꯊꯈꯤꯅꯨꯀꯣ. ꯑꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯅꯅꯦꯗꯗꯤ ꯑꯐꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯤꯅꯝꯕꯅꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯏ. ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯍꯔꯥꯎꯅ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯔꯗꯤ ꯆꯤꯡꯅꯖꯩ. ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ. ꯂꯂꯩꯃ, ꯅꯦꯅꯦꯒꯤ ꯃꯅꯥꯏꯁꯤꯡ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯄ ꯃꯥꯜꯂꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯅꯪꯁꯨ ꯆꯪꯈ꯭ꯔꯣ. ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯆꯦ ꯂꯤꯟꯊꯣꯏ ꯂꯥꯛꯂꯒꯅꯤ ꯈꯟꯕꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯂꯩꯃꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯈꯟꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯀꯨꯝꯍꯩꯁꯨ ꯍꯌꯦꯡ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯄꯥꯏꯈꯣꯝꯕ, ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯅꯆꯦꯁꯨ ꯂꯥꯛꯀꯅꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯅꯆꯦꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯐꯝꯁꯨ ꯄꯥꯏꯈ꯭ꯔꯒꯅꯤ. ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯆꯤꯟ ꯅꯥꯎꯄꯥꯅ ꯁꯤꯜꯂꯒꯗꯕꯅꯤ. ꯇꯨꯝꯃꯣ ꯇꯨꯝꯃꯣ. ꯍꯌꯦꯡꯗꯤ ꯉꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯉꯥꯛꯇꯅ ꯇꯤꯜꯂꯒꯅꯤ. ꯍꯣꯏꯅꯦꯅꯦ. ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯍꯔꯥꯎꯅ ꯇꯨꯝꯊꯔꯝꯃꯤ. ꯂꯂꯩꯃ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯆꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ. ꯃꯥꯅ ꯇꯨꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯥꯏꯕꯤ ꯍꯅꯨꯕꯤꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ. ꯑꯕꯣ, ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈ꯭ꯔꯦ. ꯍꯌꯦꯡ ꯂꯤꯟꯊꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯅꯦꯛꯄ ꯃꯤ ꯀꯌꯥ ꯑꯃꯅ ꯊꯠꯇꯨꯅ ꯂꯤꯟꯊꯣꯏꯕꯨ ꯍꯥꯠꯅꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯖꯈ꯭ꯔꯦ. ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗꯤ ꯃꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯨ ꯍꯥꯞꯅꯕ ꯁꯤꯟꯅꯔꯝꯂꯦ. ꯑꯕꯣ, ꯊꯕꯛꯇꯨ ꯁꯣꯏꯕ ꯌꯥꯗꯦ. ꯍꯌꯦꯡ ꯉꯟꯅ ꯂꯤꯟꯊꯣꯏ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯛꯄ ꯃꯤꯗꯣ ꯈꯔ ꯉꯟꯅ ꯊꯥꯕꯤꯈꯤꯒꯗꯕꯅꯤ. ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯀꯅꯥꯝꯇ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ. ꯂꯂꯩꯃ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯊꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯥꯏ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯂꯩꯃ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯔꯝꯃꯤ.
ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯥꯏꯈꯣꯝꯕꯒ ꯎꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯕꯨ ꯃꯍꯥꯔꯥꯅꯤꯅ ꯅꯦꯛꯇꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯍꯥꯠꯅꯅꯕ ꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯟꯕꯤꯌꯨ. ꯂꯂꯩꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤꯀꯣ? ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯕꯣꯛ ꯑꯃꯥꯏꯕꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ. ꯃꯖꯥꯏꯕꯦꯝꯃꯗ ꯅꯠꯇꯅ ꯃꯖꯥꯏ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛꯇꯁꯨ ꯍꯨ ꯍꯥꯞꯇꯨꯅ ꯍꯥꯠꯅꯅꯕ ꯁꯤꯟꯈ꯭ꯔꯦ. ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇꯦ. ꯏꯆꯦꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ. ꯏꯇꯥꯎ, ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯄꯥꯡꯕꯂꯣꯝꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯁꯤ. ꯑꯁꯨꯝꯅ ꯊꯤꯟꯊꯗꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎꯒ ꯄꯨꯟꯅ ꯃꯆꯦꯕꯨ ꯀꯟꯕ ꯆꯠꯂꯝꯃꯤ. ꯂꯂꯩꯃ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯎꯖꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯃꯥꯡꯗ ꯌꯥꯝꯂꯕ ꯁꯛꯂꯣꯠꯄ ꯃꯤ ꯉꯥꯛꯇꯅ ꯊꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕు ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯂꯤꯟꯊꯣꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯖꯔꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯅꯥꯏ ꯄꯨꯝꯕ ꯁꯤꯈ꯭ꯔꯦ. ꯃꯥꯕꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯇꯥꯎꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯅꯥ ꯐꯅ ꯃꯆꯦꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯝꯈ꯭ꯔꯕ ꯁꯛꯂꯣꯠꯄ ꯃꯤ ꯀꯌꯥ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯔꯝꯃꯤ. ꯂꯤꯟꯊꯣꯏ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯦ. ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯇꯥꯎꯅ ꯁꯛꯂꯣꯠꯄꯁꯤꯡ ꯑꯗꯨꯕు ꯇꯨꯝꯅ ꯍꯥꯠꯂꯝꯃꯤ. ꯑꯃꯈꯛꯇꯤ ꯃꯈꯣꯏꯅ ꯍꯤꯡꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯁꯒꯣꯜꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯅꯕ ꯁꯦꯝꯂꯝꯃꯤ. ꯂꯤꯟꯊꯣꯏꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯖꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯅ ꯂꯥꯟꯊꯦꯡꯅꯔꯤꯕ? ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ. ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ? ꯏꯆꯦ, ꯅꯧꯄꯥꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯄꯥꯏꯈꯣꯝꯕꯅꯤ. ꯏꯆꯦꯒꯤ ꯄꯥꯏꯈꯣꯝꯕ, ꯏꯆꯦꯗꯤ ꯅꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦꯗꯅ. ꯏꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯑꯉꯥꯡꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯕꯨ ꯏꯄ꯭ꯋꯥꯗꯤ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯝꯂꯤ. ꯏꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯜꯂꯤ ꯏꯄ꯭ꯋꯥꯒꯤ ꯁꯛꯇꯝꯕꯨ ꯎꯕꯗ. ꯑꯗꯨꯒ ꯅꯪꯅ ꯊꯣꯏꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯏꯆꯦ, ꯑꯩ ꯊꯣꯏꯕꯅꯤ. ꯏꯆꯦꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ. ꯉꯁꯤ ꯏꯄ꯭ꯋꯥ ꯑꯅꯤꯕꯨ ꯎꯕꯗ ꯅꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ. ꯍꯧꯖꯤꯛꯇꯤ ꯃꯆꯜ ꯃꯧꯄꯥ ꯁꯛꯈꯪꯅꯔꯝꯃꯤ. ꯄꯥꯏꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯃꯅꯦꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯥꯎꯕ ꯍꯩꯖꯗꯕꯤ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦ ꯇꯥꯕꯗ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯂꯤꯟꯊꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯥꯏꯖꯔꯤꯕ ꯂꯤꯟꯊꯣꯏ ꯑꯗꯣ ꯂꯥꯛꯂꯔꯣꯏ. ꯃꯥꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ. ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤꯕ? ꯂꯤꯟꯊꯣꯏ, ꯅꯪꯗꯤ ꯀꯔꯝꯅ? ꯑꯩꯗꯤ ꯅꯦꯅꯦꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯨꯝꯅ ꯈꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯅꯦꯅꯦꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯑꯣꯟꯅꯔꯦ. ꯂꯤꯟꯊꯣꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯦꯅꯦꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯂꯛꯂꯤꯕꯅꯤ. ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯕꯗꯤ ꯅꯦꯅꯦ ꯅꯨꯡꯉꯥꯏꯇꯦ. ꯅꯦꯅꯦꯅ ꯅꯈꯣꯏꯒꯤ ꯐꯅꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯣ, ꯑꯗꯨꯒꯤꯔꯥ? ꯑꯩꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯅꯦꯅꯦꯅ ꯃꯤ ꯀꯌꯥ ꯑꯃ ꯅꯦꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯁꯤꯟꯕ. ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥꯕꯨꯁꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡꯂꯝꯕ. ꯅꯪꯕꯨ ꯐꯩ ꯍꯥꯏꯈꯤꯗ꯭ꯔꯥ? ꯏꯆꯤꯜ ꯏꯄ꯭ꯋꯥꯗ ꯅꯠꯇꯅ ꯆꯝꯖꯈ꯭ꯔꯕ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨꯁꯨ ꯅꯪꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ. ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯃꯅꯦꯅ ꯍꯥꯠꯅꯅꯕ ꯁꯤꯟꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯂꯤꯟꯊꯣꯏ, ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯅꯦꯅꯦꯅ ꯅꯈꯣꯏꯕꯨ ꯀꯔꯤꯒꯤ ꯍꯥꯠꯅꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯦ ꯅꯦꯅꯦ, ꯏꯄꯥꯒꯤ ꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯤꯍꯧꯖꯕ ꯂꯩꯇꯦ. ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯊꯃꯣꯏꯗ ꯅꯦꯅꯦꯕꯨ ꯑꯗꯨꯃꯛ ꯑꯣꯏꯍꯟꯅꯤꯡꯉꯦ ꯈꯟꯖꯩ. ꯑꯗꯨꯕꯨ ꯅꯦꯅꯦꯅ ꯌꯥꯝꯅ ꯀꯔꯝ ꯆꯥꯎꯕ ꯑꯣꯏꯕꯅ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯏꯅꯥꯏꯆꯥ, ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯣ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯉꯁꯤꯗꯒꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯈ꯭ꯔꯣ. ꯉꯁꯤꯗꯒꯤ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ ꯏꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯧꯕꯤꯔꯣ. ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯋꯥꯅ ꯂꯣꯛꯆꯕ ꯐꯧ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯧꯁꯤꯟꯖꯔꯣꯏ. ꯑꯗꯨꯒ ꯍꯌꯦꯡ ꯑꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯈꯤꯗꯕꯒꯤ ꯍꯩ ꯂꯩꯒꯠꯄ ꯅꯨꯃꯤꯠ ꯇꯥꯏ. ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ
ꯀꯣꯅꯨꯡꯗ ꯀꯥꯕꯤꯔꯛꯎ꯫ ꯂꯤꯟꯊꯣꯏꯅ ꯃꯅꯦꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯥꯙꯕꯤꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯂꯩꯃꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯂꯩꯃꯅ ꯇꯨꯕ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ ꯂꯂꯩꯃꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯝꯖꯕ ꯃꯇꯧꯕꯨ ꯎꯕꯗ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯦ꯫ ꯐꯖꯔꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯂꯩꯃꯕꯨꯁꯨ ꯃꯆꯦ ꯂꯤꯟꯊꯣꯏꯅ ꯁꯤꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤ꯫